Ngasay tayo pabagi matawdo. Ay di mga chap manay. Tayo pabanay gipamda. Tuot nung danaway harap pa. Tanawi, nangisi singtapam ho ay ninbira mo ro. Yaranida. Yarani ba? Yabu yaradra ba? Masina, mahagi karamba mataw. Nangunga-munga mudrane. Ngamnaba dum ingkrage. Sipaw ay na mating pangirasya. Kaluraga, itanda ngagpapawi. Ima. Ima. Aisha, tumba yagadrba mandre. Ima. Ima. Kaidaurage bema. Ima tumba yabro. Tumo. Tayo baba. Nang naisha. Asuk yamna. Wakal si sarang nahali. Ima. 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 Kaidaurage mi nang ba? Tumo yadra. Ay tumba yadre haba. Nanga tumba yadraga. Ay kaidaw haibano ma ha. Ay kaidaw haibano ba? Ahing nung yasida ay kaidaw haibano ba? Mina tumba yade na hairaga. Tumo. Temo. Tanawi, ay sunangin na nagtalaman eh. Nangwanda wapam karasing tukina. Ay mapamda kari marang kasyantok to iba. Tanawi, nang naingonda mating pangin na piramasyeldo ay nalahugdi na. Atuga ay na nangwanda haryo daw ay kaya suhay kre. Asawa na mga tamlubadagi. Nanjimbi! Kaya lagi minang bo? Jango, ay jakum da laye. Mi mazadi thaba kayam parami ko. Thaba phabay wa nate da. Jinga khapa amta leita bayni. Nanga khoyum daga lakhidre. Kaidawrage ba? Noi mana sanga ningdri dudi. Akhoi madi kawbu kawramani. Bema nang laktabaje. Ai di am nungaiti. Nahangi thodok to khoi madi kawkhrabani. Ado aine nangi nakta laise. Ai kainomta tamgina laine haba. Kari pau tamge haino amta lirause. Tai phabado nahangaidi shau lawidana. Ado ngarangdi harau tarokpai wani. Paktreda. Kaino? Mina sengba harasu paktri. Nangsi sum sauningaktorre ko. Asengbane ba ina haisi. Yam paktreda. Thajawo ina haisi. Asengbane. Thajawo ba? Hoi ba thajawo ba? Adudi aina nangbu thajanaba kainomdi mathau taida. Ai kaidaw haino ba? Hoine mimangdo uragane thajabirage. Aine mangoda mukane hau ilo haiba ngamni. Hayo. Kaino, singdom도 yaundre. Baba! O tare. Kaidaurage mi nang ba? Kaino tawrisibo? Kaidaurage haime. 이싱자이는 속고 쳤더니 밥을 속고 쳐 빼야 되더라봐. Hoine, aisu kaururene. Laikagi ngasi meeting ama yaurubada. 농당이 짱는 그다이 이싱을 통도노. 하, 그다이 이싱을 턱도노 봐. 나랑 내기 싱내 뒤에 밥도 해보는 거라봐. Madusu chumine. 좀 니바 밥은
ꯆꯨꯝꯅꯤꯕ ꯀꯥꯎꯁꯟꯅꯅꯤꯕ 이붕아 놈미추 다가도 벙하학 왈리 능 포크리에 소보다 ngaktang 살루라게라 빠바디 ꯆꯠꯄ ꯌꯥꯗꯕ꯭ꯔꯕ ꯍꯟꯗꯛꯇꯤ 빠ꯕꯒꯤ ꯄꯥꯂꯤ ꯅꯠꯇ꯭ꯔꯣ 호이네 아이기 발리부디 따레네 아두 마시 푸나막시 까나나 토할리노 하이바 마 ꯊꯣꯛꯄ ꯚꯦꯠꯇ ꯈꯨꯝꯃꯛꯀꯅꯤꯕ 빠바니 ꯏꯁꯤꯡ ꯁꯣꯛꯄ ꯀꯧꯔꯝꯕꯁꯤꯕꯨ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣꯌꯦ 아이게 샤시 야라로 아이나 하이리세 낭나 강다바 마 야오레바 낭나 강다바 마 야오레고 ꯑꯩꯅ ꯀꯩ ꯈꯪꯗ꯭ꯔꯤꯕ ꯍꯥ ꯑꯩꯅ ꯀꯩ ꯈꯪꯗ꯭ꯔꯤꯅꯣ ताई फबा लेता जालो अइना कौइसिबो अस अइना लाइजे नोंसिजु कनखलाई अदुबु लंचेमिगे मफमदा असेंबसे खंगनिंबैनिको होइदा असेंबसे खंगलगे ताई फबा 이붕아 따노비기 권젠 말리다 망원나 ngak 솔로라시로 빠바 농주 ꯌꯥꯝ ꯀꯟ ꯇꯥꯔꯤꯀꯣ ꯃꯤꯅ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ 호이네 낭나 하이리드스 좀 미네 ताई फबा 미라이세 아목도 토피루소 तारे तारे 아이시부 아무따 티다디 마나 ngangang 자로 할로버나 파라드라 아두가 렌체미기 마망도 쪽바 이카이버수 낭도이바 할라로이다 ngangaga ngange yengageda तनुबे करी लेगे अखोइगी बाबागी उसोबसु कुइद्रे मामगी सो कुइद्रेबा ताय फबदा कैनोमता हाइगेना अदो नंगना हाइनिंगिदो हाइरो हाइबा अखोइगी फौबोरा अहुम खक तकदबा अदु अइना चेंग तपम फाउ इलदी नाहांगी अदु माइना ओ नंगिसे एंगोंदा मतेंग पांगबियो हाइबा नत्रो होय ताय फबा अदो नोइदा लाकपा मसक फजबा इम्फाल मचादुदि मंगोंदा हाइबदि अदो ताय फबा मंगोंदा हायो हाइरो फागी तवनिदा नतौ येंगेना होजिक्ति नोंजु मकु खरा तारि हयें ओइ तकपिरागे हयें तकपिरागे बताय फबा होय हयें तकपिरागे सियोरदी लंचिमिगे मफमदा अइना हाइबा थाजरेदना याये लाओ थाजरे लाओ आई लोइना तारे नोइ बानी नो वरी सनाबदो अइना हाइद्रो माना थादी थाजद्रगा सिपुदी उरे के दोरगे थाजरेबा असेंबदो खंगमनीने होजिक्ति अदो ताये फबसे नंगबु नुशिबा खरखा फावरा जाला नुशिबा खरा खरा फावरपा अइना ताये फबगे मफमदा मचल अमगुमना हाइख्रबनीदा ए कइनो हाइसिबो सिबु कइदे याद्रिनो स्टार्ट सुंगो हो याद्रिसिबो तोमथिन वर्कशॉप तक मी पुरके है लम्दी फनाम सांगीदा तायो हेंबनीने माई गाड़ी से केदो जानो याद्रबा माले आइसिबु सोर पुंफम अमते येंगेसे अनि महांगबसिननिदना तायो हेंबसे मिकमांगसिदे उप फंगजैसे सबानगदी तायो हेंबसे वांग चौरी जानिने मसिबु ngawa zalaba nong chubuga se amta khangda zalaba
ꯀꯗꯥꯏꯗꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯁꯤꯅ ꯇꯥꯏꯌꯨꯟꯕꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯌꯥꯝ ꯁꯣꯜꯂꯐ ꯑꯣꯏꯗ꯭ꯔꯣ ꯑꯁ ꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯟꯐꯝꯁꯨ ꯂꯩꯇꯕꯅꯤ ꯑꯩꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁ꯭ꯇꯥꯔꯠꯁꯨ ꯍꯧ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯥꯏꯕꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯅꯤ ꯋꯥꯛꯁꯣꯞꯇꯒꯤ ꯃꯤ ꯑꯃꯇ ꯄꯨꯕꯤꯔꯛꯑꯣꯅ ꯇꯥꯏꯌꯨꯟꯕ ꯅꯪꯁꯤ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦꯗ ꯑꯩꯁꯤ ꯀꯣꯛ ꯂꯩꯕ ꯃꯤꯅꯤ ꯀꯥꯏꯅ ꯇꯥꯏꯌꯨꯟꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯇꯥꯏꯌꯨꯟꯕꯁꯤꯕꯨ ꯑꯁꯨꯛ ꯐꯖꯔꯤꯁꯤꯕꯨ ꯁꯛ ꯐꯖꯅꯕ ꯀꯩꯀꯩ ꯆꯥꯒꯦ ꯂꯟꯆꯦꯟꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥꯍꯪ ꯌꯥꯝ ꯍꯪꯉꯤꯗ ꯑꯩꯕꯨ ꯁꯛ ꯐꯖꯩ ꯀꯥꯏꯅ ꯌꯨꯝꯗꯗꯤꯅꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯁꯤ ꯅꯨꯄꯤ ꯃꯥꯜꯂꯦꯗꯅꯦ ꯍꯥꯏꯔꯤꯁꯦ ꯇꯥꯏꯌꯨꯟꯕꯕꯨ ꯅꯨꯄꯤ ꯃꯥꯜꯂꯦꯕ ꯅꯨꯄꯥꯅꯅꯦ ꯃꯁꯛ ꯐꯖꯔꯗꯤꯅꯦ ꯅꯨꯄꯤ ꯍꯦꯛꯇ ꯃꯥꯟꯕꯅꯤ ꯏꯕꯨꯡꯉꯣ ꯁꯤ ꯌꯧꯔꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯅꯨꯄꯤ ꯃꯥꯟꯕ ꯁꯛꯇꯝꯗꯣ ꯑꯩꯈꯣꯏꯗꯤ ꯉꯥꯎꯖꯈ꯭ꯔꯦ ꯆꯥꯛꯄꯔ ꯀꯩꯅꯣ ꯑꯁꯦꯡꯕꯅꯦꯕ ꯅꯨꯄꯥꯅ ꯃꯁꯛ ꯐꯖꯔꯗꯤꯅꯦ ꯅꯨꯄꯤ ꯍꯦꯛꯇ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯕꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯥꯏꯗꯒꯤ ꯌꯨ ꯊꯛꯆꯜꯂꯒꯅꯦ ꯀꯨꯔꯥꯎ ꯀꯨꯔꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯕꯅꯦꯕ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦꯅ ꯊꯣꯛꯂꯛꯑꯝꯕꯅꯦ ꯅꯣꯏ ꯄꯥꯕ ꯊꯤꯕ ꯊꯣꯛꯂꯛꯄꯅꯦꯕ ꯍꯣꯏꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯌꯦꯠꯂ ꯃꯥꯜꯂꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯆꯔꯨꯔꯣꯗ ꯇꯥꯏꯌꯨꯟꯕ ꯑꯩꯕꯨ ꯌꯥꯝ ꯆꯠꯂꯅꯤꯡꯉꯕꯣ ꯑꯩꯅ ꯃꯅꯥꯛꯁꯤꯗ ꯂꯩꯅꯤꯡꯉꯤꯁꯤꯒ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯅꯣꯏ ꯄꯥꯕ ꯊꯤꯕ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯕꯗꯨꯗ ꯆꯠꯆꯔꯨꯔꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯤꯔꯔꯣꯏꯒꯦꯗ ꯇꯥꯏꯌꯨꯟꯕꯒ ꯊꯦꯡꯅꯔꯕꯅꯤꯅ ꯇꯅꯣꯕꯤ ꯍꯣꯏꯗꯒ ꯆꯪꯉꯨꯔꯕꯣ ꯃꯣꯏꯗ ꯆꯪꯉꯨꯔ ꯊꯣꯛꯂꯛꯄꯗꯅꯦ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯤꯁꯦ ꯇꯥꯏꯌꯨꯟꯕ ꯑꯩꯈꯣꯏ ꯇꯅꯣꯕꯤꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯝ ꯀꯟꯕꯅꯤ ꯇꯥꯏ ꯐꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯒꯟꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦꯕ ꯁꯦꯜꯒꯁꯨ ꯌꯥꯝ ꯂꯧꯊꯣꯛꯄꯤꯒꯦꯔ ꯃꯥꯜꯂꯦ ꯅꯨꯄꯤꯗꯨꯅ ꯇꯅꯣꯕꯤꯅꯁꯨ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯦ ꯇꯥꯏ ꯐꯕꯗ ꯑꯗꯣ ꯅꯪꯅ ꯇꯅꯣꯕꯤ ꯄꯜꯂꯒ ꯑꯩꯁꯦ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯇꯥꯏꯌꯨꯟꯕ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯇꯅꯣꯕꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ ꯍꯥ ꯃꯥꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥꯕ ꯇꯥꯏꯌꯨꯟꯕ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯂꯨꯏꯀꯣ ꯅꯪꯁꯨ ꯄꯥꯈꯪꯅꯤꯅ ꯃꯥꯅ ꯇꯅꯧꯕꯤꯕꯨ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥꯅ ꯊꯤꯒꯠꯄꯝ ꯊꯣꯛꯄ꯭ꯔꯥꯅꯤ ꯇꯥꯏꯌꯨꯟꯕ ꯇꯅꯣꯕꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥꯕ ꯍꯣꯏ ꯍꯩꯁ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯑꯗꯨ ꯍꯪꯉꯤꯁꯦ ꯃꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯇꯧ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯕ ꯑꯦ ꯇꯥꯏꯌꯨꯟꯕꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯇꯅꯣꯕꯤꯁꯦ ꯏꯔꯥꯡ ꯐꯔꯥꯡ ꯌꯥꯎꯗꯦ ꯀꯥꯏꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯩꯕꯅꯤ ꯅꯨꯄꯥꯗꯨꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯦ ꯇꯅꯣꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯈꯟꯖꯔꯛꯄ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯂꯩꯌꯦꯕ ꯅꯨꯄꯥꯗꯨꯅ ꯌꯥꯕꯤꯔꯛꯇꯕꯅꯦꯕ ꯇꯅꯧꯕꯤꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯅꯤꯡꯉꯤꯅꯦ ꯑꯁꯦꯡꯕꯅꯦ ꯂꯟꯆꯦꯟꯕꯤ ꯇꯅꯧꯕꯤꯒꯨꯝꯕ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯥꯡꯕꯤꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯂꯩꯔꯦ ꯃꯥ ꯑꯃꯅ ꯁꯣꯝꯗ ꯉꯥꯎꯗꯅ ꯐꯩꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ ꯋꯥꯐꯝꯁꯦ ꯄꯥꯎꯁꯤ ꯇꯝꯒꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ ꯆꯠꯂꯣ ꯃꯥ ꯑꯃꯗ ꯂꯧꯁꯜꯆꯣ ꯂꯟꯆꯦꯟꯕꯤ ꯅꯪ ꯑꯉꯥꯡ ꯇꯥꯏ ꯐꯕꯁꯦ ꯌꯥꯝ ꯆꯠꯅꯤꯡꯕꯅꯦ ꯑꯩꯉꯣꯟꯗ ꯇꯥꯏꯌꯨꯟꯕ ꯅꯪ ꯂꯣꯏ ꯆꯣꯠꯂꯕꯣ ꯅꯣꯡꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯣꯡ ꯍꯥꯡꯒ꯭ꯔꯦꯕ ꯃꯀꯨꯞ ꯆꯠꯂꯣ ꯅꯣꯏ ꯄꯥꯕ ꯉꯥꯎ ꯂꯩꯔꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯆꯠꯂꯣ ꯍꯥꯏꯔꯣ ꯇꯅꯧꯕꯤꯒꯨꯝꯕ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ
ꯑꯇꯥꯡꯕꯤꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯍꯪꯕ ꯍꯧꯔꯤꯁꯤꯅ ꯇꯅꯧꯕꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯥ ꯃꯥꯅ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯀꯔꯤꯒꯤ ꯇꯅꯧꯕꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯥ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯈꯔꯗꯤ ꯍꯪꯂꯤ ꯑꯩ ꯈꯪꯉꯦ ꯃꯥꯅ ꯇꯅꯧꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯅꯧꯕꯤꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯅ ꯆꯔꯥꯡꯅꯍꯜꯂꯤꯁꯤꯅ ꯀꯔꯤꯒꯤ 야파봐 징ꯈꯦ ꯅꯪ ꯕꯨ ꯂꯩꯔꯛ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯍꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯅꯦ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯇꯤ ꯐꯪꯕꯁꯤꯗ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯑꯕ ꯅꯨꯃꯤꯠ 10ꯅꯤ ꯃꯨꯡꯉꯕ ꯍꯣꯏ ꯑꯗꯨ ꯌꯥꯐꯕ ꯅꯪꯒꯤ ꯄꯥꯎ ꯃꯇꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯤꯁꯨ ꯅꯪ ꯍꯥꯟꯅ ꯈꯪꯅꯗꯦꯅ ꯍꯥꯏꯅꯦ ꯆꯨꯝꯃꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯍꯥꯏꯗꯨꯅꯤꯗ ꯁꯤ ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯅꯉꯣꯟꯗ ꯍꯪꯕꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯣꯏꯗ ꯂꯥꯛꯀꯦ ꯅꯪꯒꯤ ꯈꯣꯡꯒꯥꯎ ꯑꯃꯁꯨ ꯂꯩꯔꯛꯑꯦꯕ ꯑꯩ ꯈꯣꯡꯒꯥꯎ ꯑꯃ ꯂꯩꯔꯛꯑꯦꯕ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒꯦ ꯍꯣꯔꯦꯟ ꯗꯧꯔꯝꯗ ꯑꯩꯈꯣꯏ ꯕꯥꯅꯤ ꯊꯦꯡꯅꯔꯁꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯦꯀꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯦꯍꯦ ꯍꯣꯏ 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 ꯋꯥꯈꯜꯁꯤꯅ ꯈꯔꯒ ꯆꯔꯥꯡꯅꯔꯤꯉꯩꯁꯤꯗ ꯆꯤꯡꯈꯩꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯇꯅꯧꯕꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯁꯦꯠꯆꯜꯂꯒ ꯌꯦꯡꯉꯣꯗꯅ ꯇꯨ ꯑꯩꯗꯤ ꯉꯛꯇ ꯑꯣꯜꯂꯗꯤ ꯆꯞ ꯆꯥꯔꯝꯅꯤ ꯑꯩ ꯆꯥꯔꯅꯤ ꯈꯪꯉꯤ ꯑꯗꯣ ꯌꯥꯐꯕ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦꯁꯨ ꯈꯜꯂꯝꯃꯤꯅꯤ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯅꯣ ꯅꯨꯄꯤꯁꯦ ꯑꯃ ꯀꯣꯏꯔꯦ ꯀꯥꯏꯅ ꯑꯃ ꯀꯣꯏꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯏꯝꯐꯥꯜ ꯅꯨꯄꯤ ꯀꯣꯏꯔꯨꯕꯁꯦ ꯍꯦꯛꯇ ꯀꯥꯏꯅꯕ ꯑꯗꯨ ꯅꯉꯣꯟꯗꯁꯨ ꯊꯣꯛ ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈ꯭ꯔꯗꯨꯅꯤ ꯑꯗꯣ ꯌꯥꯐꯕ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯅꯣ ꯑꯩꯁꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯁꯨꯝ ꯀꯣꯏꯕ ꯐꯔꯗꯔꯅ ꯈꯟꯀꯠꯂꯛꯑꯕ ꯀꯅꯥ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯅꯣꯕ ꯑꯇꯩ ꯅꯠꯇꯦꯗ ꯇꯅꯧꯕꯤꯗꯣ ꯇꯅꯧꯕꯤ ꯃꯥꯕꯨ ꯅꯨꯄꯥꯒ ꯀꯣꯏꯖꯥꯠꯂꯕ ꯇꯅꯧꯕꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯑꯗꯨ ꯍꯪꯉꯤꯁꯦ ꯃꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯇꯧ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯕ ꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅꯅꯦ ꯑꯃꯨꯛꯇ ꯊꯤꯗꯣꯛꯃꯤꯟꯅꯁꯦꯕ ꯑꯩꯅ ꯇꯥꯕꯗ ꯃꯥꯁꯦ ꯆꯤꯡ ꯌꯥꯝꯅ ꯂꯦꯝꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯌꯥꯐꯕ ꯑꯩꯅ ꯀꯣꯏꯗ ꯌꯥꯗꯕꯅꯤꯀꯣ ꯑꯃꯨꯛꯇ ꯊꯤꯗꯣꯛꯃꯤꯟꯅꯁꯤꯀꯣ 이반이 짱드나 하이거든 야나봐 ꯍꯣꯏ ꯇꯥꯏ ꯐꯕ ꯅꯆꯟꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯪꯒꯤ ꯁꯦꯡꯗ꯭ꯔꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯆꯜꯗꯨꯅ ꯅꯆꯜ ꯍꯥꯏꯕ ꯑꯣꯏꯗꯕ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯉꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯅꯧꯕꯤꯒꯤ 이hul ꯑꯃ 이샤나 ꯆꯠꯂꯨꯕ ꯂꯝꯕꯤꯅꯤ 와서는 강서는 마시다네 아이기 람비야마 오나락리바세 나시나 가리게 와칼자수 암나 사랑나 리바 마기 마친 막나수 아이기 밤다 마살라마곰나 하이크라바 붕아 붕아 낭보 허걸로다 나빠나 사이싱가 롤로이라버니 바바 나 hinga tumdabaga ngaktam tumgige ba amuk tumjin grene tawrise isu khangine nangna ahing tum ya dabdo ahing de lai sadana leiraga ai sak loirabani hawgalu baba nang yang nang kan base kadang songreda min tumchit phade hairaga wakhalna maru nam charangna bane koi paabsina maru nama atang tumgige tawraga nangdi karigi sarangnariba ha nangbu karigi sarangnari no haiba wakal sarangnai ka pabana khangwa adu paba ngarang butoki balak taruk to pamiko pamururanu isagi punsibu kalhora badaina ipagi de pamu ba amat leitre hai
Isada kainomta tamgin he. Kaino paba? Ngarang si aina seldu tiluraga halakpada. Tanaw bido. Nupa masak patakraba amaga. Uyung makhongda zatpu uramine. Nupado wang jawradana masak patakre. Paba. Adu wa de ngona saranu da. Hey. Haki na tine na haidi siya. Tanaw bisi wakal daba ingta panina. Maramok panina. Nupa masak pasabaga pangine. Paba na ngang le tanubi. Ngan e tanubi. Paba na tanubi asan tagali si kari marang gino ba. Ha. Aisu sigumba ingtapi wakal tabi imaw nupi pamine. Tanubi gumba pame ba. Koi paba si tiba ko. Hey, saksa na ba na? Nasindu sengdoro. Section na leyo. Tanjayin kasi. Tanjayin kasi ba boss? Okay, section na leyo. Okay boss. Ako'y ikaw muna ito kan kami tabukta. Ngasi pa ko success o itong laki ba niya? Ay, mo hekto lang po ba boss? Boss na lang bakit sila lagi? Kum na siya nakadam ni. Hek, mabuto nga ba? Bopil kadam ni. Okay boss, bisa lagi. Okay. Ako'y mapamsita nga ba ni? Boss hoy, uyong bakong dudum lady ba na tro? Yes. Mapamsita lang na lari. Tasawrian. Maru mo po, ang pamulit ka gino. Nupi masama ngonda di. Maru magi maman siya. Maman niya muwangin eh. Oh. Ato di kamdang ko tasawrian. Magi da magdadi. Espesyal mo ina. Utok mo mapore. Ato di. Makuktutok na kadam ni. Hello? Kamdaw re. Sasanero ni. Ripoto. Nupi madi, moy da sana pun para sangkine. Nupi mati sana pun para ka moy da siyang krema. Ato kay ba? Moy si ising chok pa sa kadong mali boss. Moy shuy da di ising sok patulog ka ni. Tanja tu da, nang kuk na moy ki matung ila kadam ni. Okay. Pani boss. Ay pau sira ki boss. Aduga, phone din nang adum online la kadam ni. Tasawrian. Lanchen bihari ba nupi di. Ay na, humtat ka ni. Okay, okay. Matung di inaro. Pukhi masada soogum sida. Ising su luba hen ba. Pukhi achawbudu dam salase. Pukhi achawbudu oina chalashe ba. Boss. Ay matung din na sara ki boss. Karino, ngasi ay kipambom sina. Asok yam na songi sina. Bema, pukhi machaduda tum suwa suya badubu. Maray na tana maray yam tawi nagse. Pukhi achawbudu da chasini. Pukhi achawbugi isingduna khara lui na tawbani. Imado, masaga ngamodre. Aidi yam lamna chathotningdraba. Akhoi mado, ngarangdi mangyam nungairamdi na hai. Masaga ngamdabaduda tawriurangani. Nachimbi, akhoi magi handaki lahuse. Mafam se yoksalamne boss. Khara section biro. Okay boss, ay panam sila lagi. Karino ni, ngahangagi mana tu sina. Ay noy ure. Hoy, mo yoksale. Ay madalo to okay. Hakchang ngamdabase isagasi nam namjanbani. Hidak chari supat phatte. Akhoi magi lahuse. Hitta. One shot. Isan na niya, amta labi ko ba? Isan singse, ising chok pa sa pamali niya. Tasu, asino pase. Akhoi lekai da udrida. Kanawri jano. Nabung ka na namtang jagin eh. Kari hangbigadaba. Noy bu yai pa ba kang bro? Yai phaba haiba. Ah, yai pa ba hai ba? Handak nupi ka silu hebra kay no? Kari matangi oidoino. Thaba amagi mauna black ko ni. Kari yoizano. Mana tay pa ba hangisibo. Handaki thodukduna maram oiraga. Mabu ticket pala isala. Khangdi ba? Kari mauno. Tay phaba hangamaga.
ꯃꯥꯡꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ ꯑꯁꯤꯗꯤ ꯇꯥꯏ ꯐꯕꯅ ꯁꯦꯂꯛꯄ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯀꯝꯗꯧꯅ ꯂꯟꯆꯦꯟꯕꯤ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯤꯕ꯭ꯔꯥ ꯇꯅꯧꯕꯤ ꯀꯔꯤ ꯃꯇꯧ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ 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 ꯃꯗꯨꯅ ꯅꯦꯛꯁ ꯇꯥꯏꯝ ꯇꯅꯧꯕꯤ 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 ꯅꯪ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯇꯅꯧꯕꯤ ꯇꯅꯧꯕꯤ ꯈꯞꯁꯤꯡ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯈꯞꯁꯤꯡ ꯍꯧꯒꯦ ꯑꯣꯏꯔꯦ ꯀꯥꯈꯠꯂꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯅꯥꯡꯉꯤꯗ ꯉꯁꯤꯗꯤ